Police की armory sing dagi lu tawkiba nongmai sing sniper rifle sing oina semdok sadok lam le habisi koigi thajaba yaba paw koigi agency de Hindu hai basi de na pirak pa report amagi matung inani oza masi maksu koigi khulai sing si pikhal o hai dena ultimatum se pi khrabani koigi free movement gi march ki nipan se gi mamang da ani rak thokna tha gi bane aduma pu chapchana maite gi oina di even aram bai tengol singju manipur rifles ta koi pikat ki batheng nei du kuki gidi chapchana makoina pirakpasi makoi khulai pikhaloi haiba wahai si yam kanna hai ki bane aduma pu ngasi di koi gi lakhiba koi gi armory de lakhiba singsi koi gi semdok sajin tawdana koi sniper oina semdok sajin tawre ka habasi ju jana kaloron da masi akoi conflict si loiba natri hojik president rule lairi bani taseng makti kuki singsi India government proxies oina sizina re habase oza miyamna khangnara laiba haina dana laiba wafam ama khangni president rule matam sida khogi directly delhi kainona control taraga laibani na makoina tawginu na khoi ingdaro makoi ki control da makoina remote to paraga lairabani na oza masima haina dana laibani si matang sida khoi khulai chap chana lokhat pangam da bisina maram ora kanda haiba lakhiba khulai singsu khoi sniper rifle oina semdok sajin tawre habisi joja conflict se loidabani masimak sudumak masigi mipai ningai sudumak leitabadina te oja kari kamain thamiding oja tentak na tham halama tawkhom thoktoba oifom thoktoba mayam amana oirak pasina asui saruk history aduna aikoi gi saruk oiraga lakpasidani aikoi na wana thegnari base adum ningan naba tawdra puna mak akoi thegnaraga putharaga adum akoi sakadabani habisina aikoi gi firep ni aduna hujik angap panate sigum base akoi gi laigiba mamangi conflict kanna akoi gi muknaba thoinga gi marak tu dai bani singi payam nabu kano selensa oiramba matom pokhara sijaba khosaba gi bayam thoibani ko aduna hujik disarmament gi matang da bias laibagi akoi da yamna kano anta bathuimni adi commitment laitaba akoi kana shanti ki wari process injury bani kudam oina haji April 5 daga kana CSO mit mayama hawu matam da ahan ba unaba matam da center na ka CD kana yana ba pointer lupira ki ba thawam tarok ta badagi second amuko ga akoi yawgi da bani thabak tawri da bo ragadi kai do bagi akoi kana shanti ki wari da yana ba da akoi soi khol ka dori bano haibagi tokrimni ani subada ngasai gi khulai si nakal ani maki ko singtam gi lainari ba illegal ba khulai sing asi matam chana submit tongna ba haiduna hoji gehaleba ana haigibodo ko gi submit toromi gi submit toroktoba singi submit toroktoba kortoma ko kulai pai besingna ko adugi mathakta submit toroktoba to katang na tabi tawju toroyana haibina chingba hairiba den tawdro matung da so amu ko gi lomi simi lo pha kan lomi mathakta no ka phandana ni thousand million soktana ko na leire ko sigumba mayam sidagi kanoni disama mena bias lai habdi kokomi du ado ahum suba kanu du chatrimni ko maram loi lai habani aduna confidence building measures ayamna mathau tabani shanti ki wari sagi haidi people da laiba trust se masi division ta haloi dongni haina hairi bani aduna trust building and then confident building measures se masi should be the first and the foremost ko kanoni koi gi needful things to just usher in koi gi yamna solution nama ko feasible kana atmosphere ma peace program gi semkat na balak na bada aduna mayam sing asi kana akoina housing si lairiba India gi kana leiba magi emerging power oiba India gum leiba security mayam asida lairiba mayam sing asina I think within a day kana no magi manung loisan ba yaba ngamba ngatani haiba kana nida adu akoi tawgidabaduna thawoina ngasai gi proxy war gi kanu do legitimacy su la ibne ba ko aduna miyamna wari bane ba aduna hariba singse well documented leiba ngatani ko ngasi so ekoina phai ko lege ba haibi yaroi since 1950 jing ngasi bu lakka matam da ekoi da leiriba ko mom matung mayam sing asi da thoiba thokdok mayam sing asi gi kanana kalpit no kanana yengu kanda adu matum thoksara ka da ngatani khwadi shanti pami jibu kanano adagi shanti thugari jibu kanano aise hujishu angamba aigi mangda ason angang ani khatna bada ngasai gi
ꯈꯠꯅꯕ ꯃꯇꯝꯗ ꯏꯔꯦꯟꯖꯅ ꯕꯥꯏꯁ ꯂꯩꯇꯅ ꯈꯥꯝꯇꯣꯛꯄꯗꯣ ꯈꯥꯝꯇꯣꯛꯇꯔꯒꯗꯤ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯔꯥꯜ ꯂꯩꯁꯤ ꯈꯪꯒꯗꯕꯅꯤ ꯈꯥꯝꯇꯣꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯈꯔ ꯍꯦꯟꯅ ꯑꯩꯅ ꯄꯥꯝꯗꯕ ꯃꯤꯗ ꯈꯨꯄꯥꯡ ꯊꯥꯔꯒ ꯑꯉꯥꯡꯗ ꯈꯨꯄꯥꯡ ꯊꯥꯔꯒ ꯈꯥꯝꯇꯣꯛꯑꯒꯗꯤ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯔꯥꯜꯅꯤ ꯁꯣ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯈꯪꯒꯗꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯦꯟꯁꯤꯇꯤꯚꯂꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯇꯥꯏ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯤꯌꯥꯝꯁꯤꯡ ꯑꯃꯒ ꯑꯃꯒ ꯁꯄꯣꯔꯠ ꯇꯧꯅꯕ ꯇꯥꯏ ꯑꯃꯒ ꯑꯃꯒ ꯑꯩꯈꯣꯏ ꯈꯥ ꯊꯥꯅꯗꯅ ꯈꯤꯇꯪ ꯁꯖꯦꯁꯟ ꯑꯣꯏꯅ ꯄꯤꯅꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯁꯦꯟꯁꯤꯇꯤꯚꯂꯤ ꯑꯦꯇꯦꯟꯇꯤꯚ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯣ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯔ ꯀꯣ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯄꯨꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯅ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯕ ꯃꯌꯥꯝꯁꯦ ꯇꯨ ꯁꯤ ꯖꯦꯅꯦꯔꯦꯁꯟꯁ ꯇꯨ ꯀꯝ ꯀꯣ ꯃꯁꯤ ꯀꯥꯏꯗꯅ ꯏꯪꯅ ꯇꯞꯅ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯦ ꯃꯁꯤ ꯁꯤꯟꯅꯔꯝꯅꯕ ꯀꯩꯅꯣ ꯑꯗꯨꯗ ꯋꯥꯈꯜ ꯊꯥꯗꯃꯤꯟꯅꯁꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯑꯩ ꯊꯝꯈꯤꯕ ꯌꯥꯝꯅ Okay.